Isinau mayam ngasi ki maru eba paw hodingai gi amang da mayam gi yamna kana ga da paw amana hana mamang da thamjarake haibadi hojik mioi ani phare phari ba mioi ani se kari gino haibada hojik mayam na yamna kana sijanari ba GPay phone pay haiba se asigi matang dani hojik mayam na pot leira ba matung da sen kap khare ekhoi sen kap na ba mayam ama hojik taunari ko asumba mioi ani ni hojik police na phari ba se sen di kap taba adabu sel kap khare bagi message oina thaba Sakmana ba akoina sel kapagi matungda lakpa message sel kapagi matungda akoina dukana message utpado adugumna paisa di kaptaba sel di kaptaba message tama kappa haibadi hujik akoigi ima ibung upai sinau mayam amana hujik nongmagi akoigi dukan phamjaba khangde nongmagi hinjang na pi phamjaba khangde mayam amana hujik taunariba karba sidi marakta akoigi yamna ahan loiba ima kaya amaso hujik asugumba phone pay amadi GPay sigi matangda yamna kanna khangdaba ima kaya amsu yauri haiba ima kaya na haiba paw ase phangadi section nabagi tamakta asi paw se marakta hapjarambani ado paw se tamina se koi chinau myam sigi tungda makha gi oiba paw tamina se pot lobada GPay da sel kap khre haiduna asaba message sing dukan mapu sing da udlaga account na sel sang handana namthak tawraga sel tanba mioi ani cybercrime police na phakre Zomi singi flex se mamal ka yawda bazalo maramdi Zomi gi firanbu kuki singna mithana daba amadi segai bagi photo kya ama post on rei ko Zomi sing sidi kuki singna kauningo matamda kawba yai funingo matamda phuba yai Zomi singi thawai haksang dagi soine nungsi raba Zomi singi firanbu kuki singna segai birak bagi photo post kaya ama social media da viral ton rei Mar amasong paiti gi khanari ba marak asida Zomi na mara lejadragasu Zomi gi firanbu kuki singna segai bibagi post kaya ama tawrai Zomi kanggu bu kuki singna adugi mati usitte base asi posina mayam puna makso khangam ngani ko yengdo si ko Zomi di kuki gi pocketa rumal gumna season ba amot pa sengdok pagi tamakta yengasi ko Marga paitega khanaraga kukina Zomi singi flex segaiba langthokpa mobile tower da gilang tharakpa gi video social media sing da viral oiragli Maina tumna sa khare hairi yum amasung dukan punchalaga humpurom maina tumna sa khare hairi pari mom channel sibu yengbiri ba mayam punang pui kai khumnajari paw khara yengminarasi ai nongmani ni video hapa ngamjakhidre ngamdabadugi maramso hapcherake ahama maktada paw simahana taminarasi marana mapot thumlaba adugumba illegal immigrants kuki narco terrorist singi yum amasung dukan humpurom maina tumna sa khare hairi adudi paw se taminarasi ko Nakala morom da ngasi no ngalamdai da Mizoram da kuki gi yum dukan homphurong ga jampra official na maina tumna sakre haide thabak oina paw maga mok taminarasi ko ahamada kulen phangbagi paw khara hana taminarasi kuki ahum separate administration yamna pamjaba kuki illegal immigrants kuki narco terrorist singi maraktagi kuki ahum ama kulen da chakhatpa hokre hairi tongan ba lam pamjaba tokhaiba tanjaba adugumba kuki illegal immigrants kuki narco terrorist ahum kulen chatpa hokre ai tokhaiba lamda chatkhare hairi asigi pause ana tarasi ko Nakala morom da kangpokpi da auto accident tawbada kuki mioi ahum sire haide khud paw maga muk taminarasi ko kuki special paw ni handa kisina kuki singna yamna khawrang na ngaijaba pari mom channel gi kari update la kya bado hauji khongsa yama kulen da khongsan khare hairi sigi pause taminarasi ko ngarang mar amasung paiti gi sokna riba landugi marakta khongsa yama khong sandok pa ho khare hai pause tarasi Ngarangi Sisipurgi Zomi versus Kuki Gilanda Kuki Keso let go and Kongsai see the Heidi Nak Aduga Chinau Mam Langak ama Semani Haibagi Pau Amasu BJP gi hujik Ladiba Madam Sardana Tambirapa Wapum Amasu Isinau Mam Sigi Pause Taminarasi ko Atuba Matamda Langak ama Semani Haibagi Pauma Taminarasi Chinau Mam Constitution gi matungina Manipur da Langa ama sem gani haina Manipur BJP ge President A Sardana Phongdokre Aduga Nakanamoram Damu ITLF ki President amadi Secretary gi yum Posei akai toy thogan batana maisu thadok pirame hairi asigi pause taminarasi ko kaidoni nangna tauba nangna phangjaba ITLF ki president amadi secretary gi yum mai thakibado adumaina maitei misam kaya gi yumbu na khoina tumna mai thadok pi khibado aduna hojik na khoina taujaba singdugi mahi saba horakpani asigi pause mu tarsi ko ITLF ki president amadi secretary noi gi thamoi de kari phauri
फगत हाइदी ITLF की सेक्रेटरी मोहन तोम्बिंग अमदी प्रेसिडेंट के सुनथुंगी युम ngarang ahing pung mapan adwaida mai thakre mar kuki anigi apunba mioisinga zomiga akanamong da khuthona kre KGC Wi-Fi Council mate tribe union na kuki NP kotuna appeal tawbuda satre tribe union singasi maroina mar leader mar inpui amadi KGC ki secretary Richard Altapui mar phuruka condemnation oina ayamba tawi maramaduna irang nemthabasu yai haina kuki singdi information ama iduni thona translate tawragle Marak sidai sinau mayam pariyam channel sibu nungsi biriba amadi support to biriba mayam punamangna aina namit nini hubni video thagalak tabagi maram hangakpado ai maram do hapjarake mayam yengminarasi ko Hawizam Sonia Abu Jamlaba Langjan Pimanai Kai Kunovo Chagani Thangta under 16 girls ki Manapang Kiba Hama Manapang Kibi Resmita Devi MRCL Gosora Ani Shubamana Sneha Devi MRCL Gosora Ahum Shubamana Pangkiba Sia Devi Kanglai Club. Lengan 100k 200k view ni lah tu lengan. YouTube dah ada. Malak dia masih bukan anu mungkin malai masih jamnan video pasti. Jamnan video pasti masih gini. Hey, kemana kau? Manipuri folk dance competition. Manipuri folk dance competition ki ahama mana cash prize. Late Angom Ongbi Ibem Tombi Memorial cash prize by Ketu Handloom. Ketu Handloom ki kanagum bale biraga. Numit humni marini ayina video thangat ngamjadabagi maram do maram ahum sui ahama makta de ekoine sahi gi yausang sport ekoine yausang kumai haine ekoine pangthui hairiba yausang sport sida Manipur romdagi ekhogi oza sing sahi gi lengbi rei sport association gi mage de athlete ki oza kayama su lakpi hairiba oza sing hakum su egi yumda asum leiki ekhoi huji huji silliba mafam aduda leibam sabam loine pi adu erga su oza sing na khoi de leine habadi ekhoi de lei ado sport sana khibagi video matek amata ga bayang efam da thamjarake Manase. Kau manase nanti pun bakta number 1 kali tanggur ki award antuk pilakwa Kishore Kumar Singh retired captain muko century. Dipankar Singh Udaipur Citizen Club first. Rajesh Singh Manipuri Royal Club Gosora. Riyan Singh third prize Manipuri Royal Club Gosora. Manase nantuk pina bakta Nasebom Sanahal Singh Amsu Central Committee President Muning Singh Jari. First prize Dipankar Singh. Second prize Rajesh Singh. Third prize Riyan Singh. Akoi lambi maya ida gari khamdan ba topikino gari makai amda khanbiu ado akoi na semjari wa parking makhada parking leijai parking na thambi da ma singari mayang ni khudong sara baita khwaidagi maruina ekoina video thangattabagi maramse number 1 da leibadi ekoina pung kun mari ibdo pakhang bagi irat ihum thoram tawjai haibadi
kuki singna maitegi mathakta landarak pase sahi ani sujalak pa lan asida hoji relief camp da lanjena na leiriba ibung yupa icha ima kaya ama leiba tana hoji aikoi gi iram namgi tamakta ima leba kanbagi tamakta thokpe reiba chingkhong chingya da leiriba adu tana hoji yelhomi khudimangna awana tariba mikap mira khona thalliba matam masida ibdo pakhang mana jaifa thawjal pina bina bagi tamakte ibdo pakhang badagi ekoina irat hun tawjaraga ibdo pakhang babu thongni jabagi ekoina pung kun mari irat hun tawjabagi video masam tang hapcharapke adu loraga paw makha tana taminasi video su ai makha tana mathang asum hapcharake makha taba paw khar su tamina siko yamna maruiba paw modi mayam ge kana gadaba paw ni haina paw se marakta hapcharam thawna warol amagasu thamlakre madudi kangpokpida opium gi mamalasi kg da lupa lising modra ga tade ne hana opium si kg da lupa la amag lising hompu yaururabani opium na tawre duna market price hanthakre Sunday Jasmi kaya laknadre itak takle popi lok porom da loina sanakre handak sahi gi popi lok pagi anisuba amade aroiba round ni aduna mi kana amata sangnade April fawo popi lok ni sahi ama ani sangthana lansum tawraga leiradi kuki makai kuira roi sahi manga gi manung da population 50% hanthakhaga ne drug overdose addict siba mi masing yamle 80% drug jare hepatitis C naba 60% HIV positive oiba 30% oire village volunteer singsu brown sugar natraga WY tablet ayamana sizunai WY tablet charaga duty tawraga di tumning de hai aduna leader singna makoi gi watana ba WY tablet brown sugar supply lepaya de hek supply pi dabada life or death ne addict suraba ngaktane mafam aduda duty posting takiba central state force singsu drug mafia world aduda tawriba sing aduda kana amata changluba thingluba ngamde poppy war tawbinana ba mi leitre poppy war gi changkhiba makai poppy world da addict loina chukre changkhiba kana amata poppy world gi escape tawba ngamde amuk halaktre one way ni anaiba ising da aruba ising phana yamna tensil labasu ising anaiba sum thokpa ngamdaba gumbane kayam kuina hingani khangdarba punsi ni hinglingai enjoy your life haiba aduni long run da 10
20% kuki khakta ina khullaga hinghogani ataidi laina paklaga loina mangkragani hatang maitai kuki lan tawnadana changna hodaba sona samna hodaba se maitai society gi khwaidagi sep oirabani natragadi maitai nipa nupi phana yamna drug na lan taraktana manglagadabani haina ituning thongna thamlakle makha taba paw kharasu tamina siko yamna maruiba paw madi mayam ge kana gadaba paw ni haina paw se marakta hapcharam ama ani sangthana lansum tawraga leiradi kuki makai kuiraroi sahi manga gi manungda population 50% hanthakhragani drug overdose addict siba mi masing yamle 80% drug jare hepatitis C naba 60% HIV positive oiba 30% oire village volunteer singsu brown sugar natraga WY tablet ayamana sizunai WY tablet charaga duty tawraga di tumning de hai aduna leader singna makoi gi watana ba WY tablet brown sugar supply lepa yade hek thamlakle mathang do wafam amagasu thamlakle madade thaina China da opium war asawba ani thoki 1839 tagina 1842 amade 1856 tagi 1860 phawba opium thinglobagi China gi king dynasty lan animakta mai thiki akobagi opium war du de Anglo China war Arrow war haina maming tholi highly addictive poppy gi trade asi thinglobagi British amadi France lepak animakna king dynasty da lan taraktuna Hong Kong phawbu British na loksen ki poppy trading tawriba sin British ni 1860 da opium war ngamduna British na loksen kiba Hong Kong Island 1997 da khaktani China da amu hanjiliba si China gi opium war du di ekhoina uhodre wari ni hojik ekhoina uriba sina en biren gi war on drug ni chapane opium war asi ekhoina thengna hoba coronavirus kumbani India pumba Manipur pumba pandemic oina numit kharani da sandokhiba mishi mina angakpa phangna thokiba psychological pressure kaya laikhiba mitnadi uba phangdaba coronavirus kumbani sigi Manipur gi opium war on drug asina sokhandaba kanam ta yaude pandemic tauna center state ki minister MLA bureaucrat military central force police public businessmen youth militants sandok e loina involved tawe drug phaba sangkhiba loina addict suraga infection thoklaga amu hana halakte makhoi gi world da dum tinkhre center state to bureaucrat to militant loina opium drug ki corona infection paklaga loina lai aduna chumna decision loba amtangam handribane Manipur da opium brown sugar business aside yamna sathire society asi coma da lairabugumbane corona da hairaga ventilator hablaga ICU ward thamba patient gumbane haibadi war on drug haiba madu control tawnaba sokna deba war na Anglo Kuki war to topple government, war for separate administration, war between ethnic groups. China ge opium war da Anglo China war on kibadu ka kadi khenage haina iduni thamlagle apun makha taba paw khara yengminarasi adugi amangda oza hoi chatkibagi video masa amtang thamjaram ge chino mayam oza mayam halle nanga video thangalakta bodo oza mayam hanma thinma lai khara ma somda chakhara ase kung lase oza ang ko photo namgi loe halle jong sak pui roza ai nang video thangata bodo oza hoi handore oza ise matha amu kam dam lakte no oza mathang option dara khade bhaw ta de sajuding alani da mathang tha matung da koi bala ne da kilom da ji akhoi kabadi gi referee hoidori ba oza mingoina panjabada oza gi sagai do kaino yumnak se o khetri mem raju akhoi hai ba oza se football gi su asum referee hoina ta lerebani ado hojikna sorata hojikna ngasi sorata moibung khongura halaba aduga hojikna mo sanadori ba kabadi nupi gi kabadi siga mo referee hoidori husen de oza hoy oza thagachari after community thokhiba ing lisingge kundogi megi tang ahumdagi hauraga ngasi khigi iramda moriba Manipur da awama tariba lonanda mayum makai khoi ekna bana mai thadok sunraga leifam leiduna lip ke yoli hariba processing mayam leipiduna Ilip kerta lagi ba sudah uski kertembang bina baita makta mayam da kalau sama ni Gustian sini ni baik lagi lalu tak hajari. Aku kesuhan mesti jari. Badminton competition da serup ya ada baik sini langsung na. Langka badminton na kami. Haure kabadi haure.
decision nge referee lai ko decision referee lai kaino na audience kaino amtola 1 amtola 2 ro gochara Ozi nupi kabadi sana ba hore yeng ba mayam ama lai akoy somda pamjari nupi ki kabadi competition thawdore adugi ahambagi warm up tawba hore ozi kabadi sana ba horani ichnaw mayam aduga ozi akoy asiga manipur dagi lairiba ichnaw mayam gi oisu akoy siga stall ama hangjari harbe stall asida mayamna laaga leibiraga akoy relief camp gi chinaw singi mateng khar khak pangmina ba mayange famda akoy request tamjari ado kabadi haudore akoy chinaw mayam asi hojai namnda lakpiri maramaduna hariba relief camp leiriba chinaw singi khatengmang onina boitamakta akoyna akoy tara subo yausang kume sida stall जा रहे भी मिलाओ जा रहे ako kanam ta राणा साहब मणिपुर रॉयल कप घोषणा राणा साहब मणिपुर रॉयल कप घोषणा सलाम गौरवमणि सिंह मेमोरियल कैश प्राइज बाय सलाम नंद कुमार सिंह बालोंडर लंका प्राइज लंथोक्पीबा kasar sunai degi lakpa angang ni se kasar habje silchar akoi segedi yamna aduki matik lape silchar habje silchar dei laga siga program yawba lakpani haiba si angang sing so ngasi jawsangi hoji akhoi sanari ba akhoi yausang kumai sport ni ko sport ki do asi su competition ni akhoi hoji folk dance ki competition ni ado edu ga moi se participate to balak pani noi sadoi se folk dance ni ko kai jawai noi sadoi se kai mi gauri kari hoi haugal jawai all the best ko mai pa o noi na fast amo ero ko Say ni thawani say ayuki
लेरी इसानी पासु इबदौगी खवन चंगी Yai pare. Yai pare. Ngasi akhoi thanin gi uji thabung gi thoram nene chonde pusala odana Lagi thawon hoji hore jam nganna hore hoji lagi kana pase pokot pa hauna re ngasi ekhoi gi thabung than haibado thabung adugi ngasi ila thoram hore ni mayam kana ba hauna re Daisinau mayam ngasi gidi video se matang se ga loisan jarage video se ga soiran yaw khiba kyalere ga songak pi waina pari mom channel la yengbi ri ba mayam pono ke pham dei kok non jari kanglei pak na yai fare ibdo pakang mana yai fare